ꯑꯩ ꯆꯥꯗꯦ ꯇꯂꯞ ꯆꯥꯗꯕ ꯅꯠꯇ꯭ꯔꯣ ꯆꯥꯔ ꯌꯦꯡꯉꯣ ꯆꯥꯗꯕ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯜꯂꯛꯏꯅꯤꯅꯦ ꯁꯝꯊꯨꯁꯤꯗꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯅꯨꯄꯥꯅꯦꯕꯀꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯈꯨꯇꯥꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛꯇꯤ ꯇꯧꯍꯧꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯇꯧꯍꯧꯗ꯭ꯔ ꯇꯥꯔꯒꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯣꯂꯣꯞꯀꯤ ꯃꯍꯨꯠꯇ ꯁꯤ ꯇꯂꯞꯁꯤ ꯑꯣꯏꯅ ꯆꯥꯕ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯒꯁꯨ ꯇꯂꯞꯇꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ ꯇꯂꯞꯁꯤ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤꯗꯩꯗ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯈꯨꯠꯁꯤ ꯁꯨꯃꯥꯏꯅ ꯅꯤꯛꯑꯅꯤ ꯇꯂꯞꯁꯦ ꯅꯤꯛꯄꯗꯀꯣ ꯍꯛꯆꯥꯡ ꯌꯥꯝ ꯀꯥꯟꯅꯩꯑꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯇꯂꯞꯁꯦ ꯁꯨꯃꯥꯏꯅ ꯅꯤꯛꯄꯗꯗ ꯄꯥꯝꯕꯣꯝꯁꯤ ꯎꯔꯦꯗꯅ ꯁꯤ ꯎꯔꯦꯗꯅ ꯇꯂꯞ ꯆꯥꯕꯗ ꯆꯥꯎꯊꯣꯔꯛꯏꯅꯦꯕ ꯀꯣ ꯑꯩꯒꯤꯁꯦ ꯇꯂꯞ ꯆꯥꯕꯗ ꯆꯥꯎꯊꯣꯔꯛꯏꯅꯦ ꯑꯗꯨꯅ ꯇꯂꯞꯁꯦ ꯆꯥꯕ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯇꯣꯂꯣꯞ ꯆꯥꯍꯧꯗ꯭ꯔꯒꯁꯨ ꯇꯂꯞ ꯆꯥꯕ ꯐꯩꯌꯦꯅ ꯁꯨꯝ ꯆꯥꯕꯅꯤꯗ ꯃꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯅꯤ ꯇꯂꯞ ꯆꯥꯔꯒ ꯐꯟꯅ ꯇꯂꯞꯁꯦ ꯁꯨꯃꯥꯏꯅ ꯍꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯐꯟꯇꯣꯛꯑꯒ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯐꯟꯇꯣꯛꯑꯒ ꯈꯛꯇꯪ ꯇꯧꯔꯒ ꯗꯨꯀꯥꯟ ꯇꯧꯕꯀꯣ ꯃꯆꯜ ꯊꯤ ꯆꯥꯎꯕꯅꯤ ꯇꯂꯞ ꯆꯥꯔꯒ ꯍꯛꯆꯥꯡ ꯐꯔꯗꯤ ꯄꯥꯝꯕꯣꯝ ꯆꯥꯎꯔꯗꯤ ꯖꯤꯝ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯖꯤꯝ ꯁꯥꯟꯅꯕ ꯇꯣꯛꯊꯣꯛꯑꯒ ꯇꯂꯞ ꯆꯥꯕ ꯑꯣꯏ ꯆꯠꯅ ꯇꯥꯃꯤꯅꯦ ꯍꯥ ꯅꯪ ꯆꯥꯕ꯭ꯔꯣ ꯅꯪ ꯇꯂꯞ ꯑꯩꯕꯨꯗꯤ ꯆꯥꯗꯦꯗ ꯇꯂꯞ ꯆꯥꯕꯗꯣ ꯐꯠꯇꯦ ꯈꯪꯕꯅꯤꯅ ꯇꯂꯞ ꯆꯥꯔ ꯀꯩꯀꯥꯟꯗ ꯑꯩ ꯆꯥꯗꯦ ꯇꯂꯞ ꯆꯥꯗꯕ ꯅꯠꯇ꯭ꯔꯣ ꯆꯥꯔ ꯌꯦꯡꯉꯣ ꯆꯥꯗꯕ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯜꯂꯛꯏꯅꯤꯅꯦ ꯁꯝꯊꯨꯁꯤꯗꯤ ꯃꯤꯁꯨ ꯐꯨꯕ ꯂꯣꯏꯈ꯭ꯔꯦ ꯃꯤꯁꯨ ꯐꯨꯗꯠꯈ꯭ꯔꯦ ꯑꯩꯅ ꯇꯣꯂꯣꯞꯁꯨ ꯆꯥꯗꯕ ꯇꯂꯞꯁꯨ ꯆꯥꯗꯕ ꯑꯩꯁꯦ ꯆꯩ ꯆꯥꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯅꯪꯒꯤꯗꯨꯗꯤ ꯍꯥꯏꯗꯤ ꯇꯂꯞ ꯆꯥꯗꯕꯒꯤꯀꯣ ꯑꯩꯉꯣꯟꯗ ꯇꯥꯛꯁꯜꯂꯛꯄꯁꯦ ꯑꯗꯣ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯁꯦꯝꯒꯗꯕꯅꯦꯕ ꯁꯦꯝꯕꯗꯣ ꯃꯇꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕꯀꯣ ꯊꯕꯛ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯇꯧꯔꯤꯕꯀꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯦꯝꯃꯛꯑꯒꯦ ꯍꯟꯗꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯈꯔ ꯀꯣꯡꯒꯗ ꯈꯟꯕꯅꯤ ꯌꯨꯝ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯊꯕꯛ ꯍꯦꯟꯅ ꯆꯤꯟꯁꯤꯜꯂꯤ ꯑꯗꯨ ꯇꯧꯔꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯀꯣ ꯂꯥꯏꯔꯕꯅꯤꯅꯀꯣ ꯁꯨ ꯅꯣꯝꯕ ꯆꯥꯕꯅꯤꯅ ꯑꯃꯨꯛ ꯌꯨꯝ ꯊꯣꯛꯂꯛꯑꯃꯤꯅꯁꯦ ꯑꯃꯨꯛ ꯁꯨ ꯅꯣꯝꯕ ꯑꯃꯨꯛ ꯍꯧꯔꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯆꯤꯜꯂꯤꯒ ꯅꯪꯕꯨ ꯊꯕꯛ ꯁꯨ ꯍꯩꯕ꯭ꯔꯣ ꯆꯦꯛꯀ ꯁꯨꯕ ꯆꯠꯄ꯭ꯔꯣꯕ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯄ꯭ꯔꯥꯅ ꯅꯁꯛꯇꯨꯒꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤ ꯃꯥꯟꯕ ꯊꯕꯛꯀ ꯁꯨꯔꯝꯗꯧ ꯃꯥꯟꯗꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛꯁꯤꯗꯗꯤ ꯀꯥꯔꯟꯗꯣ ꯇꯥꯔꯛꯀꯅꯨ ꯀꯣ ꯅꯄꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯣ ꯐꯠꯇꯨꯅ ꯍꯣꯏꯗ ꯅꯪ ꯚꯤꯗꯤꯑꯣ ꯃꯔꯛꯇꯨꯗꯗꯤ ꯌꯦꯠꯆꯔꯔꯣꯏ ꯏꯕꯨꯡꯉꯣ ꯁꯨꯅꯤꯡꯗꯕ ꯃꯥꯟꯕ ꯂꯥꯏꯔꯕꯒꯤ ꯎꯇꯤ ꯊꯣꯡꯕ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯔꯣꯏ ꯁꯤꯅꯤ ꯑꯩꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤꯀꯣ ꯑꯗꯣ ꯃꯊꯪ ꯀꯣꯃꯦꯗꯤ ꯌꯥꯝ ꯂꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯇꯧꯊꯕ ꯍꯧꯔꯛꯑꯗꯕꯅꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ